Sininaw Puran Thaba Maitena Taram Nokseri Missino item number Morga Ingarang live Tazar Makanda Dum Tokre. To give Matung Nasi comment Pabamatam the Isininaw crossing Kanale, please do Yangai to Vigano. When a Saigi history say Siam Nabo, Quagi history of some Huzik Twiba Korean situations. Sishe Kangna Honaba the history is a Kango Matauta. History is the Aquena Sadopaya opportunity. Aruga Sidai Nakananimaki Mishang the Sulejade, Nakanani Maka Tumbasu, Togjadeco, side ko. Sidang Sagi history, High City, Shamtopaya opportunity, among the irregular happening. Manipur Twiba, Togdok, what hope Mayam Sisu, Manipur history, and only the Sanga can the Shamtopaya opportunity. Mamang the irregular later upon Ali Matam the Shilling Yadagi. Adu Matung, British Nala, Matam the Su, British writers in Kamana, Sida irregular later upon after never. Aduna Sideta no Nata, Sanga Kana Kundali Tarakanda, history Shamtokanda, Quigi, have the decade to Yaro, the one Amsa, upon Bagi, Wakalonico Shang Hydrati. Sida Quigi, Nainamina si sum Pitibiki Huzuzik Toy Singshi. In the other labor, Iran ambassador Iraz Ilahi Hadisha. I mean, consent view in Iran ambassador in the other Huzuzik lady. Mawandaku, Spina Puntora Eva, Karigumba, Indiana. As over Ronama Lauragadi, Huzik. Israel amsung Iran, Lebanon, Gaza, the Huzik Tolibalana, Sida Sober, and Indiana Lobiragadi, Lana share. Comes in a Honabata Mating Pangani as Obakanabam Fanganishi. Indiana Sober, and Malobiragadishi. Lance Lucian Mangamishi. As the young Shikarigumba, Indiana, Ukraine, Russia, the Lana Masung Midan is the Huzik Tolibalana, say. Lan Sonari Balavaxing as a Pamina Duna, Russian Mangam Lagadi, India Mamingam Satkani. Aduga Indiagi soap power su yam hingakani. Asida loina na United Nations Organization the su Indiagi mapamama aduhaina kadongadi pangbangam gane permanent membership go so India maming sa tuibjan. Adu haiba se India ngam gadra or ngam loidra haibeduni koina naina mathuk tari. Maram di kari have the Indiagi geopolitics asidi amadasu tongsinba amagasu friend oiba amagasu have the kanari bani makshe loina friend oiba. Two nation theory Wakaloni. Israel Gasupuli, Iran Gasupuli, Asina Maramoega, Leva Kaya Amana, India but Tazadi. Aduna Maramoega Quigi, Western Leva Kaya Amna Hakta, India the criticized the waves. Kanagi saying the Kanoto Duno Kanagi, Quigi, Ukraine, Russia, war, Matang, Lani Matang Shidas. Indiaga, Russia, the Aso Marima, Mamang Idegidum later Abaninoko. Adu Leva Kaya Amana, the Asigi Indiagi policy, Asina Maram Oiraga, mediator or with a matic chai haina, the mina, longer EU. Indiana Masi, Tawagi Maramasa, two nation theory gear, Sigi, Shekai Wakalon, the Inuhabda. Leva Amaga, Leva Amaga, freely, business, Quigi, Tawbayana. Lan Hantanabaduga, India says, Semilon Pabalevama, Ohenba, Mang room the sanction ba. Adi Wakalona did it. Ado manung the Mayam Sulay question of Panbea Bayada Bahibama Palurakanda Quiki democracy in Havani Quikanolate freely Quigi Pongo Buggy Dumba Canolate. Asinamaram Wagalebaka Amana Tazaba Tamlai Indiana can no Honargadi, Ukraine, Russia, Lan Amasung, Israel, Iran, Middle East, Tolibasing a say, Lushanbangam Gani Hain. Adubu Indiana Masi Tarokadra Tauroidra Hybiduni. She now sing the what comment section of Tambiramu, Naminasi, Idraga Pontok Draga, Kanotok Dragadi, Nina Dragadi, Henkaloi, Sum Tabakana di Canadi. Indiana Israeli, Lanmina, South Lebanon, Tabak Tauriba peacekeeping force the Kut Taba, the Wigano Hiker. Madam Dingarang Sway Panzakre, Indiagi United Nations, the Lebanon, the United Nations peacekeeping force Satuk Tabak Duna Lady High. Maras the Israel Sunasu Muk Pontura Eve. Levakayam the United Nations peacekeeping force ki observer toward the attack torpose. Nasilevakayam the Yanning the Badamina Pontura United Nations the Mana Yanning the Pontura. She Marakida Israel Mohal Halaib. Karihaina Moin Harkebo. South Lebanon United Peacekeeping Force ki Tabak to Rivakayama Hankro Haina among the Kangan Givala Gravel. Ado Masi Makwina Tadi. Land the Kara so upon Yawa Hibisidi Honabini. Ado Masigi responsibilities Israel alone more United Nations allow with a nation.
United Nations की peacekeeping force से मागी branch से इसिनी नाउसिंग मयाम अमा लेखरे अदो मरु ओइना अखोइगी हुजिक लेबनान दा थबक तौरिबसे करी हाइगे हाइबदा UNIFIL हाइ मसी करीनो कई हाइबनो हाइबदा United Nations Interim Force in Lebanon हाइबनी असी नतबा अनी अमसु लैरि UNTSO को UNDOF मसी मतांगदा मसी कोना नैनमिनरसि को दुमाइना हौजिक से साउथ लेबनान दा United Nations Peacekeeping Force की branch अनी नेबा थबक तौदुन लैरिसि मसाई कनानो हाइबदा UNIFIL हाइबदी मसाई नसुजि हाइजिगिबिदो United Nations Interim Force in Lebanon हाइबसिमगा UNDOF United Nations Disengagement Observer Force si haiba si anis kana no thabak tawri United Nations Organization ki saul Lebanon da thabak tawri United Nations ki branch peacekeeping force ta haigadi UNIFIN ga UNDOF ga si anis ne uji tawri bung ni phuni thoi gi manung da Israel United Nations Peacekeeping Force ta anirak landara khare haidi Lebanon amasung Israel gi marakta laiba blue line haina sinausing khangbidam ni blue line che permanent line nati temporary matam kharagi siamaga dumaina thambani ko United Nations masai karino haibda Israel na lan toksilakan sida nampu da sangsilakan sida Lebanon da koigi kayarak landara kan da South Lebanon se makoi gi ne claim tawki dumaina Jews singsu da khunda leita ba hawrabne madu kanana takthorki mamangju panjagre Hezbollah asa asengwa wari ni koi samsan sajan banate isin naw singge chodum history phaga dum yengbiu adum loin phangani madu mayam duda khoigi lan se kano to bududa admaina kona semgi bane be Israel gi forcing se takthora kan sida Israel gi forcing se takthora kan sida ngase gi blue line se semgi bane blue line sida ne mainly operator is Indian Forcing Peacekeeping Force United Nations gi thabak tawri sing mayam se duda loi laidi aduna makhoi gi mathok di kari no haibada ngasai gi blue line se cross to bigano haibane Israel gi force su cross to birakano Lebanon gi su cross to birakana to cross to birakano haibane nakana ni magam laibiu haibane samna haibda buffer zone gumbane amasu sangya daba duni ko aduga mayamna hainari base Israel na tawriba war crime man ba thawong ase India na tragana Saudi Arabia amasung Qatar na America ga wari sanarga America ni Israel da hairgadi lepki basu yai asini mai gi mot thazanaba dumaina phungdong narakpani ko Iran ki official singa Saudi Arabia ki Crown Prince Mohammed bin Salman ga su wari sanaki sauthorkada balana se USA ga Israel ga wari sanarga masi thinghaubana phaiana natragadi lan se sauthorkada uri Ukraine Russia gi lan asisu Brazil China India pulaga leibak ani asi tawraga haibidi Brazil ne China ni India ne mediator oiraga Ukraine Russia ga pulaga wari sanargadi lan se lotion ba yai haibisine sinok sing mayam thajaba pidai bis kari maram gi Brazil China amasung Russia no maram di masi BRICS leibak ki manung sal ko inga sai gi Brazil su India su China su BRICS leibak ki saruk amani ko asina maram oiraga ni mayam thajaba pinar ai bis maside Italy gi president Giorgia Meloni na asumna hairi India di siang harbada nakal amata da ko gi tongsin bagi wakalo laite asina maram oiraga Ukraine Russia lana se mediator oiduna losanamba soiduna ngamgani haina mana thajaba saw pirei Putin na su phongdor khare maram di NATO na mateng pangba Ukraine lan mi singna Russia gi nuclear power plant singda ko gi landa bje hore ibi sinok sing siamna khudong thiningai ni ko ani Ukraine gi nuclear power plant sing ko gi Europe ki thangnaba leibak singda laidi haibdi Russia se ani thona khaiduidana Asia gi sarukna ayamani Russia Europe ki sarukta su laidi adu Russia gi capital kharamna Moscow hai kharamna Moscow su haina pa su pai masi su Europe ki saruk amda laidi saruk Europe ki nakanda laidi bani aduna adugi awang thangba akhoi gi west thangba nakan sida US Russia gi nuclear power plant mayam amle masida landara pa haibjam khudong thiningai gi masak ni sinox aduga karigumba Ukraine long range missile sizinaraga Russia gi mafam singde attack tawrakpa targadi Russia na reply pibu oina Russia gi prithvi da khwaidi powerful oiba non nuclear bomb
father of on bomb hairga su khangnamni sar bomba hairisi masi sizinagani hairi masi matangda nongmani nasi mother of on bomb USA gini father of on bomb sisna Russia gini sakti leibadi power leibadi sengna harabada Russia gi sin heli sar bomba haisi samna harabada Russia gi se bomb amaga 44 tons of TNT ga mapangan mane hairi masi kona masi matangda nai namere si ko sinoksi Ukraine Russia gi lan asisu Ukraine west gi mateng dagi Russia da sum takslai Russia na soba makhan gi khulai sizna ragloi haiba tamba ngamde sinoksi asi ubadagi Putin nasu India da mediator wahiningbagi ingid adumaina pirakpa laikre natragadi akhoi aso khulai che thomnar kadawri wari sanar loisan homdragati maramdi Ukraine Russia da songnariba lan amasung Middle East da hujik Israel ga songnariba lan sisina su prithivigi economy da asoba chai thiang ama pidi macha gan teko hojik se India na ani subada lairi na kana haidi masi latest information Russia da mateng tawbada kari mateng pangge haibada microchip akhoi machine tun khulai shabda sina na bangak so around $60 million muki supply tawi hairi April dagi na me tha phawbada ado masi se khangyen mu henkalakhre July akhoi gi masida supply tawi se $60 million haibani ko April dai na me tha da adu July dana $95 million muki land sanga da posai me amama supply tawi haina karana phongdor khige haibada akhoi gi ngasai gi USA amasung European Union na damaina phongdor palai khreisi noksi duna sanction thamjalakpa ya haidi adu hojumaki de thamjalakpa ngamdri masi sumaram ya mayamam lai kona ai panjarake Russia da army masing wali aduna Iran da mateng panglaklabasu technology amasung khulai natana lamidi panglakpa ngamoi Russia na maramdi makhoi gi su lan kan songnare na kalam amasung makhoi gi leibak se saujarabasu lami masing yam wale landa khongi mathau yam na tai bi sin asi mayam se yengbadani India gi di yam gre lan mi se reserve force su adok matik yam lai gre ko asina leiba amana lan to heta toksin ma matam da India da akiba madum lai ba India gi lan mi masing yam banina landa technology sizinaraga mathak tagi thadagani ko sinausin misam hatkani adubu pura mafam ado sengtokpa pura clear ohenba haibududi khongmi lanmi singi mathaune ba nongthaktagi na pura sengtokpa ngamoy Israel su Lebanon da ground di awaba kaya mayong nari sinausin ground yog da yaroiba kayam kuina technology gi mateng lorga nongthaktagi sum thadar laigani paisa sangi yam tangi plane amana khoi gi F-35 plane amana punga sukai paibda paisa sukai sai bum sukai thadaba matamda sukai sai haiba mayam am laigre madui matang su noma dum nainamina si matang tang lakini Russia na Ukraine gi mafam thugai be aba thugai khrabani ko adubulan ase loishanba ngamdri bese makhoi gi khongmi yamna wale aduna North Korea gi lami su lan sida yakshin gare haibadi sini nakshin gaina paw su dum tabi ramgani America Western laibak singna Russia nam thaba pame Russia na dollar mapangan sontan na ba hona bada Russia dagi thau laibida Indian rupee sin halli dollar mapangan sontar gadi America mapangan sontare Russia na usana iba policy sina Russia lan se soknare hargasu makhoi gi paisa se wat khidi Ukraine Russia lan da Indiana Russia dagi sungtok ta ba crude oil ko thau mayam ama laiki aduna su asoba mateng ama Russia da uhen ke bisinos masida America amsung Western laibak na thingna ba honaki adu ngam khide asi mayam se ubadagi India sahon ba toklaga habdi India da sanction ke mayam am thamjalaga di India ja saurani ko India su mung sanction thamjan yarani amada adu ergadi laiba amada su business da dum amang badum loina langnagani aduna Western laibak sing America na khoi gi pa mi se ke India sahon bagi muhutta khoi gi India amsung Western laibak sing siga USA Western laibak sing siga India ga pullaga mating iteng tongnaraga pangthok pangsin tongnaraga da Russia dagi India gi mari se tamna lapthon basine ba moina pamisi maram di kai guna ha da Russia gi India ga ding ngalingai ding matam dagi mari se ampa aduga Western laibak ka America ga mari India ga mari je fadi phai faraga su Russia ga India ga phari se sumaina phabdi oide
sisu mamang history kaya am leigre matam amada landa akhoi lan gi matam da ko akhoi western gi india thugai shen la ba thugai she la ko matam da russia na india gi phega phaina mateng pang gi sino adu dong sibo ko adu india gi technology samna harshi lan gi khuju khulai kari kari russia da yang aktini leiri ba mayam se ayam na russia da gi sum mayam se sino khing kaw india da sanction thamjala pangam de se kari gi no haiba matam da tasengna india gi aso businessman bu wersu larik haiba kaya ama se khoi gi america gi europe gi aso lebak ta leiraga makhoi gi politics rajniti da yaksuli ko absu makhoi gi company aso mayam amda aso post pair ga thabak tawri makhoi du inthork pa yaba natte thabak kana num tobi yongni singang ba ngaktana lari haibane na lawraga di kumai tawni america da pa ba thokta ba karini english tu di mama loni na du ngang rane ba adu america great britain da su australia da su english mayek satta ba masing khangdana lai aduna masik ngasai kai dei lakno haiba matam da ngasai gi india da sanction thamdilak pangam jeba kai to bangam ji ngasai gi ai ju panjagre masi kari degi no larik ta gini aduna ne isai nau singda larik kan na pau hono hairi do maramdi nakhoi si akhoi gi tungi tasengna yumbire ne leibak ama si saukharan si manipur saukharan si tangdu lei tabu en si community amaga marakta peace oi si hairgadi education si amna important oi greb education da koi thabak to bata education da khanna hona bata adu khatang dana koi leibak sida on pu bangam kaneba aduna nutigi sinau sing maramak ta koi gi adum kano tokjarake aduga emergency gi lakpa adum information kanaga da budu de ai live oina adum thajrake asiar ka puran tha pa metina kaina na ya thangni jeri kanglai pa imana yai phare yai phami nasi